ngasi numida waram phongkhiba tongan tongan ba manipuri sifungsing amasung thokhiba thawdo wathoksing digi maruibi ipausing myamda thamjagi hanbada panam pausi digi lakusaraga diwali amadi ningol sakauba mamangda tolo pension pithoklagani lanjenaraba sing de lupa lising amamam piragani se minister sinba agi karansanate democracy ni magi apamba tawbani biren se minister na phungdokhibu wapham mamoina mayamna maruiba paw moina hanbada mayamda thamjagi se minister sindokpa natragana sindokta agi karansanate democracy chatpa leba oibana magi apamba tawbani haina se minister nongthoma biren na phongdokre CM Secretary ngasi pangthokiba press conference the Chief Minister sindoknabagi matana BJP amadi masigi satminariba party gi MLA kharna khuyek piduna Prime Minister takshin ki haina ngangnaba wapham amaga mari lenana pawmising na hangbu hangi pakhum piraduna Chief Minister nongthoma berin hai Chief Minister sindokpa natragana sindokta bahaibesi handa aihaki khutta leiti amadi wapham asi aihaki concern oidi democracy chatpa leba oibana mana tawning ba tawnabani mamang de MLA minister kharna prime minister unana bo honabada signature tawkhibagi ni haibasule ma ki oinadi na ki tawgadaba ithau tawraga loire haina Nokphet tawna minister and Biren kongki amaramda handak Ministry of Home Affairs na sinduna Delhi da Kuki Naga amadi mitai gi MLA singa wari sanakhibadugi kari akupa waro laibagi amati karamba matamna amuk wari sanagadawri haina hangbo hangamada MLA minister sing amatu oina wari sanakhibadugi matangda akupa waro phungdokhiroi wari sanabasi kumang soksili wari sanakhibasigi matangda PIB na thadorakpa wapham aduna official oiba wapham ni haina Chief Minister nongthoma Biren phungdokhi amaromdana Lagliba Diwali amadi ningol sakauba mamangna government employees singi tolop amadi pension pithokpaga loinana tungan relief camp sing de lanjena tuna lairibi inmate khudingmakta lupa lising amamam lenga na piragani haina Chief Minister nongthoma Biren phongdokre CM Secretary ngasi pangthokiba press conference the Chief Minister and Biren mathaki wapham asi phongdokladuna mahang hai mamang sahi gi me ahumdagi Manipura tholakliba lan asida mayum mekei meitha thakraba amadi amang ada thuan kibadigi lanjena duna lairibe inmate sing amuk masagi yumda hanjenduna mausagi punsida laibi yana ba yum lising tare sana ba senten ayaba pirakli handak mahak masa NDA gi lairibe minister singi concrete yawruba madi center gi lusingba sing unaruba gi matangna pawmi singda pawdamla duna Chief Minister hai state asigi lambi thong yawna tuan masakho thaurangi thabak thauram sing pekhatnabasu ayaba pirakli Prime Minister Narendra Modi gi miyeng makhada phamkiba BJP gi lengak leibi state singi minister singi mipamaduda Manipura mamang sahi gi me uhumdigi oirakliba phibam gi matangda puthoktuna kupna khannabaga loinana pangbi aba mating pangani haibigi thajabisu pirakhi Manipura thokliba lan asina maram oiduna lanjena tunu relief camp sing de leidiba miyoi singi awaba ko honanaba makhoi goiba yumli sing tare saganaba ayaba piri sagadoriba yum lising taret asigi manungda Bishnupur district yum lising amaga samaga taraga manga Sandel district yum samaga taraga mathoi Chusampur yum lising amaga sahumga kuntraga mathoi amasum Kaksing district yum lising amaga saniga taraga treni PMAY scheme gi makhada housing loan gi piriba senpam lanjenarebe singi oina hengalagani yum mai sakraba madi thugai bikraba singi oina di hanana senpam sing sanction tawduna laikre haina Chief Minister na photokhi state asigi sakwa thaurangi matangna palladuna Chief Minister nongthuma Biren hai Union Minister of Road Transport and Highway Nitin Gadkari ga unabada Manipur gi National Highway Project sing semganaba lupa crore lising ama sanction tawbi ayaba pirakli masigi dam state asigi Works Minister Govidas Konthausam housing New Delhi da leiduna mari leinaba official sing unari athubada sanction tawrakligani Manipur da handak thokhiba ising isauna maram oiduna sokalaba lambi sing samganaba lambi samaga taragatri ki list ama center da thabada lambi yakhaigatri samganaba Central Road and Infrastructure Fund gi makhada sanction tawrakpada singi yaudi haiduna nungaitaba tawbigano hairiba funding asi ising isaw nangbadigi soon khiba lambi khaktamak sangbanamani singi district singa su ising isaw na soon khiba sing makhata ba funding lakpada soidana yawrakani haibagi thajaba Chief Minister na thamki loinana National Highway kuntragatri ki land compensation gi sai anaba sing amadi pifam thokpa compensation sing pithoknaba center na thaudang lauge haiba wafamsu ministry dagi thajaba piraklaiki
Manipura World Class Football Stadium ama saganava Parliamentary and Minority Affairs Minister Kiran Rijujuna lupa crore saniga kun sanction tobi ayaba pirakpaga loidana singi district headquarters singda concrete road semganava lupa crore samagu humdraga manga masu sanction taunaba Ministry of Road and Highways na ayaba pirakle haina su minister nongthoma Biren phongtokhi atopa paw khrana kaksingi yuko bank lut tawgur sienabani haiba ama phari थासी की तराग तरुक की नुंथिल पुंग अहुमलोम ताबरा कक्सिंग बाजार खोंगनांग मरी फांग मद लेबे यूको बैंक ब्रांच तकी लुपा लाख तारुक लोम लुत्तौबी की थाउतोक सियनबनी हाइब मियोयमा ngasi नुंथिल कक्सिंग डिस्ट्रिक्ट पुलिस न फारे हारि प्रेस न फंगो पाउद बैंक लुत्तौखिब थाउतोक सियनबनी हाइब पुलिस न फारब मियोयदुदि नाउरेम रोमियो से यंखैग मथु अपोक लैखिद्रवा गौरहारी कक्सिंग पंजी लेकाई कैथल मसा परिंगदगिनी बैंक लुट तौखिब थाउदो अदुगा मरी लैदना कक्सिंग डिस्ट्रिक्ट पुलिस ना ngasi akaknaba पाव फंगबदगी कक्सिंग सुमाक लेकाई साथखिब थी हुंबगी थबक मियोयदु मयुमदगी फकत पंगमखिबनी थासिगी तराग तरुक युको कक्सिंग ब्रांच बैंक दगी खुलाई पाइब मियो अमना नमदुना बैंक असिदगी लुपा लाख तरुक लोम लुट तौखिब थाउदो अमगा मरी लैदना डिस्ट्रिक्ट पुलिस ना केस मा लखतुनु थिगतपगी थबक सथरखिबनी थाउदो असिगा मरी लैदना नुमित असिदा मथौ तौबो बैंक स्टाफ सिंग अमदी कस्टमर सिंग कखोतुना पुलिस न वांग पोंग सथब लैख्रबनी थाउदो थोको नुमित अतुदा पुलिस अमदी फोरेंसिक एक्सपर्ट सिंगना बैंक अदुदा फिंगरप्रिंट सिंग लौखिबगा लोइना CCTV कैमेरा की फुटेज येंगदुना थिजनबगी थबक सथरखिबनी फारब नौरेम रोमियो पुलिस न मखाताना वहंग पोंगबगी थबक सथरी हाइनसु पाउस न मखाताना सु रिपोर्ट तौरी अतोपा पाउ मदना सुसामपुर टोटल शटडाउन handokhre Curfew di leiri Kuki Masel volunteer Susampur ngasi ayuk pung 5 dagi hauduna satakiba total shutdown ngi khongjang volunteer sing marakta wari sanaduna marakta handokhre dumapu Susampur district administration district asigi tuibong subdivision konba mafam singda thamkiba curfew gi athingbudi makhatana dumak leiri press na phongba pawda Assam dagi Zakir kauba dukan phamami wemana sahi tara khakta ngairi bi nupi masama molest toki haiba thawongi mayokta Kuki Masel volunteer sinanga sa ayuk pung 5 dagi district asida total shutdown gi khongjang sangsingkibani adubu volunteer masel wari sanaduna yanaba purakpadigi ngasi nuktil pung 2 rom tabadigi total shutdown gi khongjang adu handokhibani amaromda pamdaba thaudok sing thoktana ba Susampur district magistrate Darun Kumana tuibong subdivision ki mafam singda matam kaktana curfew thamjin khibaga loinana security personnel sun akan mamongna ngak senbagi thabuk sathari panbayabari thasigi amada tuibong bazara cosmetic ki polam sing yonba Assam dagi Zakir kauba miwemana dukana duda ribbon leibu lakpi sahit tarada ngai de binupi masa amada molest tokhibani adubu nupi masa aduna wapham adu handak imung manungda haidorakpadagi khangnarakibani Zakir hairiba miwesi house police na phaduna police custody da leiri hairenasu paus ta makhatana phungdorakli Makasa tharak poina to papaw muna lakadori ba nong manini asida makhatana nong surakhibi yai lakadori ba nong manini asida state sida makhatana nong surakhibi yai haina India Met Departments Met Center Imphal dagi phangbu report amana hairi loina ngasi su Manipur gi tungan district ayambada akhak araw loina nong suraba yai haina yellow warning tori report asigi matungina urkhul kamjong senapati tamenglong amadi Tengnopal district ki mapam ayambada su nong sugani hairi Kangpokpi, Jiribam, Imphal East, Imphal West, Bisnupur, None, Thaupal, Kaksing, Susampur, Fairzola Madi, Sandel District ki mafam singsu nong sugani hairi hayang October 7 ki oina Senapati Tamenglong urkhul na singbu district kharadas nong sugani sera asida Lamphel pat leiba ICAR Agromet Unit ki phangba report ki matung ina haukiba pung 2 ki manung sukiba nong gi sang millimeter 10.4 oikiba loinana ngasi gi khwai gi sabi gi sang Celsius degree 23.5 oiki loinana ingbi gi sang na Celsius degree 38 oikena su report rakli atopa pawmadana mari lainaba document sudabadagi exam than kitabani center head Staff Selection Commission SSC Northeastern Region Laukiba Multitasking Staff MTS Exam gi ahanba SIP ki oina thasigi kunga mathoida sangangai da leiba Mark Academy the exam center oiduna pangthokiba exam da
person with disabilities PWD Khwarakpam Joy Kumar Kobamiwema exam thandi haina maral sirakibadu mari leinaba document sudabadagi exam than khitabani haina mak academy gi center head akoizam Marconi na sengdorakre Major Kulda Leba Manipur Press Kaptanga si Paumi Sing Unava Mada Marconi na hai exam thaba lakpa candidate ama exam than manatragana thanda bisi Mark Academy na authority wadi masigi authority exam board amadi commission gi mathawni SSC na thokpa guidelines ki matung ina Joy Kumar hairiba miwesina purakpham thokpa disability certificate originals ID annex to amadi scrap ki educational qualification certificate amati yorokiti masidusna tana hairiba miwesi exam center gi gate close tokraba matunu salakibani masigi sab sab khudam sangdam loinam glei haki Mana makha taraduna exam center asita karigumba SSC ki guideline ki wangura thabak tawrabadi center asita tariba candidate kudimak blacklist sakkadaribani center asita PWD gi candidate kudimak mateng pangbuga loidana taran oi matung tarakpadasu adumak mateng panghigani center asita ki karigumba PWD singbu atamnana hantana yengkibasu leiteki Panbayabadi SSC North Eastern Region SAEC gi lawba multitasking staff amasum Central Board of Indirect Taxes and Customs amadi Central Bureau of Narcotics ki halbidar lawnabigi pangthokiba exam da ubagi pangal walaba mahiru ama exam center digi tanthuraki haina Disabled Development Association Manipurna maral sirakibani loina tanthuraki hairiba exam center mark academy gi authority ki mathakta akan mamieng sangmago loina wakatlagani haina su association asigi makaidigi phongdok laikhrabnan su pawsidus makhatana pali Adu tentang nasum na mayam na thamjaram gi duga hausi kui nadi mayam paus matang asilu sinjarage masum mayam puna na wabdet ngamina sena sinel sigi mekede gi mayang iphamda makhata na thamjari